Adungaigi Ningthemdo, adungaigi Laima Sizado, Nauringai Matamgi, Jinglau Henbi Sizado, Onthokna Nungsibanida, Onthokna Supakjabanida, Ngallingai, Teklingai Matamda, Singel Henbido, Ngasidi Kazik Lainam Hantaraklabra. Chahi cha kaya koiri, Ningthem Sagaida, Mapuroiba Ningthaurelga, Laima Siza Oiza, Hingjarakpa. Matamgi Matung in, Ngasidi, Ahal Matamsu Oshilakli. Macha pari imom sari pari, Pakang Leisa Pungkak Pazari, Chauri, Sangli. Machana sari Paraklabanina, Palem Pantau Oiba Anidi, Hanusalakpa Haibasi, Haunasani. Ahal Oiri, Ningthem Amadi Irainu. Macha Singi Kumhaying Bamatam Oiri, Machanupi Atonbi, Karake Sinaji, Mabung Namabu Luna Tauji. Mabung Mana, Machal Oiri Bimabu, Kadai de Kari Soiki Gadage Haina, Kupna Senaji. Mabung na Luna Tauri Mati, Machal Maso, Hena Kesine. Mabung na Karino Matauringe, Machal Duna, Mabungi Manado, Tikatana Laytat Lamlaga, Jelak Paduda, Mabung do Sutanari. Anido, Koichen Hek Jeli, Pikta Pikliba, Angang Machadauna. Lay Marimbido, Ahal Panayam Oshili. Masu Anina Koichen Chen Bado, Nok Lagayingi, Labna Chelam Badagi, Lay Marimbigi Manakta Sen Chilaptuna, Koina, Koichen Chilai. Karinon he, Iboki Suparia. Natsala dubo adukan na tanari dubo. Thaunasu, Jena adum kumlai. Ay ginasa, kana layram laga chen krini, kuna ama, mamug lagi. Hay ma. Angang machadaw ni hekta wida noy bo. Lay marimbino yeng laga. Wara mali, machal nupido jenba, maboki manakta, git pamthaki. Ay ngamdre. Hek pamthaki baga, thaunane changshinduna, machal nupigi manado. Tablap na lay thali. Kangbranang, as, naiye pukjon ba, tawrakano. Bubwa, ay pure. Koksi amuksu, kok law na hatlami. Aduga thaunado hawgatuna, jatpa hawkri. Hande nupi si maso, tumin chachakraba mabungdo, hawgatuna amukta nari. Aduga, mananggan apakpaduda, kupak na shet law na thay. Aduga amuk handuna chelai. Handakti, lepto na yeng laga oina, nok laga le hauri thaunado. Irainu ni hek ururi, anido ki mataudo, machanupi da chayboy kayboy. Nabunga sida, nung ti maki hauri ba, pikta pikliba angag sunatabaduda, nabunga sinasawdo na purak laga na, kap laga ingon da pautam ladoy ba. Nang niya, chay chani ko, ay gi chay oina chagani. Mie, ibong da puzaba, nangon da ina puro bra, nawalaw di. Hayra ka chenki. Mashi, kaya doon niyo ko masya. Layra mo na nang dahalagi ng. Mama na amok tanay. Layriba mayam, manay singdagi kaydagi. Taunariba, mama matjagi mawong duda, wawa nuglai. Nung timak kini, asum na tauriba, ngasi taganati. Panggalsi, kaya matong jadi. Hendok patok na, kinamaw na yuglakpagi haunabi, yam na sukesin na jay. Nung tigi kumhay ama oiribani, makoy machil manaw anita yengbada awaba kaujaribani. Ngasidi ko nung asiso, kaya ing na jigna nungay na layraklaba. Haraw tayang bata na masaru oikri, hat na suna haibado laykidri. Ningthem na laybak palak ngaydagi, hat na suna mangkragum, laybak maratap na ing na jigna palakli. Panggaldo, sen kay jeluraga, amuk sen chilakto na. Mapa Ningthemgi paigan achauba aduda phamthari. Mapa da kesana, mapa gi mathabak waida ngathakiduna. Pantho, ipagi mom, kari daurabagi, namana tanarakli bra. Hoi, ekhoi palem se yamna phatte. Ibong kita mi changbi do. Ai gidi kari su changbi de. Icham chamna ibong ga ega chen chong phagi sugai tawduna sana jababu mana sumukta na duna phobi ge tawbi. Yamna phatte. Hoi. Namana duk nungsiduna phagi tawjabo oiramgani na nangbo. Nate kaisu, ngasita nate, yamna toiri, palem hingchabi na machanupi aingonda tawbirisi. Machagi mawongduda, Ningthem dunoi, makokta hanjin nungsi na nanthabi. Iray nusu manakta changlai, ngange haina mayaka khalakpaga,
ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝꯅ ꯏꯪꯒꯤꯠ ꯇꯧꯈꯤ꯫ ꯑꯗꯨꯇꯗ ꯏꯔꯩꯅꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯁꯤꯅꯥꯝꯈꯨꯜꯗ ꯅꯙꯧ ꯅꯕꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯠꯂꯨꯒꯗꯕꯅꯤ꯫ ꯀꯨꯏꯔꯦ ꯆꯠꯂꯨꯗꯕ꯫ ꯏꯄꯨ ꯏꯕꯣꯛꯇꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ꯫ ꯍꯌꯦꯡꯗꯤ ꯂꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯁꯤ꯫ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯒ ꯂꯣꯏꯅꯔꯒ ꯃꯁꯥꯗꯨ ꯃꯑꯣꯡ ꯑꯃ ꯁꯦꯝꯂꯒ ꯂꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯁꯩꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯅꯥꯝꯈꯨꯜ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯕꯅꯤꯗꯣ꯫ ꯆꯤꯡꯃꯥꯏ ꯄꯔꯦꯡ ꯄꯔꯦꯡ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯧꯅꯥꯅ ꯆꯔꯣꯡ ꯆꯔꯣꯡ ꯏꯁꯪ ꯏꯁꯪ ꯁꯪꯅ ꯌꯥꯟꯊꯍꯧꯕ, ꯆꯤꯡꯃꯥꯏ ꯑꯗꯨꯗꯅ ꯎꯆꯥꯟ ꯄꯥꯝꯕꯤ ꯄꯔꯦꯡ ꯄꯔꯦꯡ, ꯑꯗꯨꯇ ꯅꯠꯇꯅ ꯆꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗꯅ ꯂꯧꯕꯨꯛ ꯄꯥꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯊꯥꯡꯖꯤꯡꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯇ ꯅꯠꯇꯦꯗꯣ, ꯊꯔꯣ ꯊꯝꯕꯥꯜ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯖꯩ꯫ ꯊꯥꯡꯖꯤꯡꯇ ꯑꯣꯏꯔꯕꯁꯨ ꯂꯦꯝꯂꯩ ꯉꯥꯕꯨꯇ ꯐꯥꯔꯕꯁꯨ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯄꯟꯊꯧ ꯑꯩꯗꯤ ꯂꯩꯉꯝꯗ꯭ꯔꯦ, ꯍꯌꯦꯡ ꯑꯗꯣ ꯆꯠꯅꯤꯡꯕꯅ ꯏꯈꯣꯡ ꯑꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯅꯤꯡꯊꯦꯝꯗꯤ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯆꯩꯔꯛꯏ, ꯍꯩ ꯆꯒꯠꯅꯕꯤ, ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯦꯝꯗꯣꯛꯎ꯫ ꯀꯦꯊꯣꯛ ꯀꯦꯁꯤꯟ ꯅꯔꯩ ꯀꯣꯟꯕꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯥꯎꯔꯛꯂꯦ꯫ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯂꯛꯇꯨꯅ, ꯍꯧꯔꯛꯂꯅꯤ ꯑꯩꯈꯣꯏ ꯄꯂꯦꯝꯒꯤ, ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯆꯥꯅ ꯁꯨꯝꯅ ꯍꯥꯏꯖꯕꯁꯦ? ꯂꯝ ꯑꯗꯨꯕꯨ ꯐꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯁꯩꯊꯥꯖꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯆꯠꯅꯤꯡꯂꯝꯃꯣꯏꯌꯦ, ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯅꯥꯝꯈꯨꯜ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯅꯥꯏ ꯌꯥꯝ ꯂꯣꯏꯅꯈꯤꯗꯦ꯫ ꯑꯃ ꯑꯅꯤꯈꯛ ꯄꯨꯗ ꯌꯥꯗꯕ ꯑꯗꯨꯈꯛ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯇꯧꯈꯤ꯫ ꯊꯥꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯏꯔꯩꯅꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯣ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯃꯨꯛꯇ ꯆꯠꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯕꯒꯤ ꯀꯨꯏꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯇꯪꯗꯤ ꯏꯔꯩꯅꯨ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯈꯜꯂꯛꯄ꯫ ꯑꯍꯜ ꯑꯅꯤꯗꯣ ꯌꯥꯝꯅꯁꯨ ꯁꯣꯟꯖꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ꯫ ꯇꯣꯏꯅ ꯆꯠꯄꯤꯔꯨꯕꯁꯨ ꯉꯝꯗꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯅ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯃꯅꯥꯏꯗ ꯄꯥꯎ ꯊꯥꯔꯨꯕꯁꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯌꯥꯔꯛꯇꯦ꯫ ꯃꯔꯝꯗꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯅꯤꯡꯗꯦ ꯃꯈꯣꯏꯅ꯫ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ, ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯊꯥꯗꯣꯛꯅꯤꯡꯒꯅꯤ? ꯑꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤ꯫ ꯄꯨꯟꯅ ꯁꯤꯅꯥꯝꯈꯨꯜ ꯃꯥꯏꯀꯩ ꯄꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯠꯆꯈꯤꯕꯁꯤꯅ ꯃꯕꯨꯡ ꯑꯗꯨꯗ ꯅꯣꯛꯅ ꯅꯣꯛꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗꯤ ꯁꯤꯅꯥꯝꯄꯥꯠꯇꯒꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯤꯌꯨꯀꯣ ꯏꯕꯨꯡ꯫ ꯂꯦꯝꯂꯩ ꯉꯥꯗ ꯅꯠꯇꯦ, ꯊꯝꯕꯥꯜ ꯐꯖ ꯐꯖꯕꯁꯨ ꯌꯥꯝꯅ ꯁꯥꯠꯄꯅꯤ, ꯑꯗꯨꯁꯨ ꯍꯦꯛꯄꯤꯌꯨꯀꯣ꯫ ꯑꯩꯗꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯥꯝꯖꯕꯅ꯫ ꯉꯝꯂꯔꯣꯏ, ꯄꯥꯠ ꯑꯗꯣ ꯇꯤꯟꯐꯥ ꯀꯛꯐꯩ ꯂꯤꯟ ꯀꯥꯡ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯩ ꯇꯤꯟꯐꯥ ꯀꯌꯥꯝ ꯀꯤꯖꯩ꯫ ꯏꯁ, ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯕ ꯍꯧꯅꯗꯦ ꯏꯕꯨꯡ꯫ ꯏꯕꯨꯡ ꯑꯃ ꯑꯣꯏꯖꯔꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯁꯨꯛ ꯄꯥꯡꯗꯕ ꯏꯕꯨꯡ ꯑꯁꯤꯕꯣ꯫ ꯊꯧꯅꯥ ꯃꯆꯜ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯉꯝꯂꯣꯏ, ꯑꯩꯕꯨ ꯂꯤꯟꯗꯨꯅꯒ ꯆꯤꯛꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯣ ꯑꯃꯗꯤ ꯂꯩ, ꯑꯩꯅ ꯍꯥꯏꯕ ꯑꯃ ꯌꯥꯔꯕ? ꯅꯪꯒꯤ ꯊꯝꯕꯥꯜꯗꯣ ꯑꯩꯅ ꯍꯦꯛꯄꯤꯒꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯣ, ꯑꯩ ꯌꯥꯖꯒꯦ꯫ ꯍꯣꯔꯦꯟ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯑꯩꯕꯨ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯎ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯂꯧꯔꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕ ꯇꯥꯕ꯫ ꯉꯝꯖꯔꯣꯏ ꯑꯗꯨꯗꯤ, ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯕ? ꯂꯩꯈꯣꯝꯗꯤ ꯌꯥꯝ ꯍꯩꯅꯖꯗꯦ, ꯉꯝꯖꯔꯣꯏ ꯑꯩꯍꯥꯛ꯫ ꯂꯩꯈꯣꯝ ꯐꯥꯎꯕ ꯇꯩꯅꯤꯡꯗꯕꯤ ꯅꯪꯅ ꯑꯩꯕꯨ ꯊꯝꯕꯥꯜ ꯍꯦꯛꯎ ꯍꯥꯏꯖꯕꯁꯦ? ꯍꯦꯛꯂꯣꯏꯗꯀꯣ ꯊꯝꯕꯥꯜ ꯑꯗꯣ꯫ ꯃꯆꯜꯒꯤ ꯃꯑꯣꯡ ꯌꯦꯡꯅꯤꯡꯗꯨꯅ ꯂꯛꯅꯔꯤꯕꯅꯤ꯫ ꯋꯥꯗꯨꯗ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯅꯥꯅ ꯃꯆꯜꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯒ ꯏꯔꯩꯅꯨꯒ ꯅꯤꯡꯊꯦꯝꯒ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯁꯤꯅꯥꯝꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯅ ꯁꯥꯡꯅ ꯃꯔꯥꯛꯄꯅꯤ꯫ ꯂꯧꯕꯨꯛ, ꯄꯥꯠ, ꯆꯤꯡꯌꯥ ꯇꯝꯌꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯠꯌꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒꯗꯤ ꯊꯧꯅꯥꯗꯨ ꯐꯟ ꯏꯀꯨꯏ ꯀꯨꯏꯍꯧꯗꯅ ꯄꯥꯠ ꯑꯗꯣꯝꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯝꯕꯗꯨ ꯉꯛꯅ ꯊꯧꯅꯥꯗ ꯃꯍꯩ ꯃꯍꯩ ꯌꯦꯡꯉꯤ꯫ ꯃꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯒ ꯄꯥꯡꯒꯜꯅ ꯅꯣꯛꯂꯤꯕ꯫ ꯃꯥꯅ ꯍꯥꯏꯕ ꯃꯕꯨꯡꯗꯨꯅ ꯇꯧꯔꯤꯅꯤ ꯈꯟꯖ ꯂꯥꯎꯔꯛꯏ ꯃꯈꯨꯠꯀ ꯊꯤꯜꯂꯒ, ꯏꯕꯨꯡ ꯇꯨ,
ꯑꯥꯗ ꯊꯝꯕꯥꯜ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯁꯥꯠꯂꯦ ꯑꯁꯤ ꯍꯥꯟꯅ ꯍꯦꯛꯄꯤꯌꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯁꯤꯗꯒꯤꯁꯤꯒ ꯃꯈꯨꯠꯇꯨꯅ ꯀꯣꯏꯊꯤꯟ ꯊꯤꯜꯂꯤ ꯃꯌꯥꯝꯗꯨꯁꯨ ꯉꯥꯏꯔꯒ ꯂꯩꯔꯤ ꯊꯧꯅꯥꯅ ꯊꯝꯕꯥꯜ ꯆꯕꯨꯟ ꯑꯃ ꯍꯦꯛꯇꯨꯅ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯆꯜꯗ ꯄꯤꯔꯛꯏ ꯃꯆꯜꯁꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯃꯇꯧ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥ ꯅꯨꯡꯁꯤꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤꯕ ꯅꯣꯛꯃꯤ ꯑꯁꯤꯔ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯕꯗꯣ ꯑꯋꯥꯕ ꯄꯨꯡꯀꯥꯎ ꯀꯥꯎꯏꯗ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯑꯍꯜ ꯑꯅꯤꯗꯨ ꯐꯨꯡꯅꯥꯛ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯏꯔꯩꯅꯨ ꯅꯤꯡꯊꯦꯝ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨ ꯃꯕꯣꯛꯄꯨ ꯈꯨꯔꯨꯝꯖꯩ ꯏꯕꯣꯛ ꯑꯩꯈꯣꯏ ꯂꯥꯛꯂꯤ ꯑꯍꯜ ꯑꯅꯤꯗꯣ ꯉꯛꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯀꯣꯟꯅꯊꯪ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯈꯨꯏ ꯈꯨꯏꯊꯔꯕ ꯃꯃꯥꯏ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯅꯈꯣꯏ ꯑꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯁꯨ ꯁꯅꯥ ꯏꯁꯨ ꯅꯤꯡꯊꯦꯝ ꯂꯥꯛꯂꯤꯗꯅ ꯂꯥꯛꯑꯣ ꯀꯌꯥ ꯀꯨꯏꯔꯦ ꯏꯁꯨꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯎꯅꯤꯡꯗꯨꯅ ꯂꯩꯔꯛꯄ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦꯗꯣ ꯅꯈꯣꯏꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯡꯒꯜ ꯐꯠ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯟ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯅꯣꯛꯃꯤ ꯌꯦꯡꯖꯩ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯏꯕꯦꯟꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯅꯤꯡꯊꯦꯝꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯅꯁꯨꯅꯤꯅꯦ ꯏꯕꯣꯛ ꯉꯥꯏꯈꯣ ꯅꯥꯀꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ ꯑꯁꯤꯁꯨ ꯅꯁꯨꯅꯤꯅꯦ ꯏꯕꯣꯛ ꯅꯁꯨ ꯐꯩꯕꯣꯛꯅꯤ ꯀꯔꯤꯅꯣ ꯏ ꯄꯥꯎꯒ ꯑꯃꯗ ꯇꯥꯕꯤꯈꯤꯗ꯭ꯔꯕ꯭ꯔꯥ ꯑꯍꯜ ꯑꯗꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯇꯥꯗꯦ ꯀꯗꯥꯏꯗꯒꯤꯗꯤ ꯇꯥꯔꯅꯤ ꯍꯥꯏꯕꯒꯦ ꯅꯈꯣꯏꯅ ꯄꯥꯎ ꯑꯃꯕꯨ ꯄꯤꯔꯛꯈꯤꯕ꯭ꯔꯣ ꯅꯃꯥꯁꯨ ꯃꯉꯥꯏ ꯅꯣꯡꯃꯇ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅꯦ ꯅꯣꯏꯕ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕ ꯖꯥꯠꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯑꯁꯨꯛ ꯆꯥꯎꯔꯕ ꯏꯁꯨ ꯑꯅꯤꯁꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯦꯗꯅꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯈꯤꯗꯕꯁꯦ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯔꯩꯅꯨꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯕꯣꯛ ꯅꯁꯨ ꯑꯩꯈꯣꯏ ꯂꯥꯛꯂꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯟꯈꯤꯕꯗ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯍꯟꯈ꯭ꯔꯁꯤ ꯏꯄꯨꯒ ꯏꯕꯣꯛꯀ ꯈꯛꯇ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯁꯦ ꯅꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯏꯅꯥꯏ ꯀꯌꯥ ꯊꯝꯖ ꯃꯐꯝ ꯑꯁꯤꯕꯨ ꯁꯪꯖꯍꯟꯒꯦ ꯏꯄꯨ ꯏꯕꯣꯛ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛ ꯇꯝꯕ ꯉꯝꯗꯦ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯅꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯌꯥꯅꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯁꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯁꯨꯠ ꯃꯊꯟꯇ ꯀꯞꯈꯠꯂꯛꯂꯤ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯉꯛꯅ ꯃꯉꯣꯟꯂꯣꯝꯗ ꯌꯦꯡꯂꯛꯏ ꯏꯕꯦꯟꯒꯤ ꯊꯣꯏꯕꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯦꯟ ꯍꯣꯏꯗ ꯂꯥꯛꯄꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ ꯀꯣꯅꯨꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯅꯁꯨ ꯑꯩꯅ ꯀꯞꯆꯔꯤꯁꯦ ꯏꯙꯧ ꯏꯕꯦꯟ ꯑꯅꯤꯒꯤ ꯏꯈꯣꯏ ꯈꯨꯏꯊꯔꯕ ꯃꯟꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯀꯞꯆꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯅꯈꯣꯏꯅ ꯂꯣꯏꯅ ꯊꯣꯡꯂꯒ ꯆꯥꯔꯝꯒꯅꯤ ꯊꯕꯛꯁꯨ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯏꯕꯦꯟꯅ ꯂꯣꯏꯅ ꯇꯧꯔꯝꯂꯅꯤ ꯑꯗꯨ ꯈꯟꯕꯗ ꯅꯁꯨꯅ ꯀꯞꯆꯕꯅꯦ ꯏꯕꯦꯟꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯁꯦ ꯏꯁꯨꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯄꯨꯒ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯩꯒꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯉꯝꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯞꯊ ꯌꯦꯡꯖꯕꯗ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕꯅꯤ ꯃꯇꯧ ꯑꯗꯣ ꯀꯌꯥ ꯅꯨꯡꯁꯤꯕ ꯄꯥꯡꯒꯜꯗꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯉꯥꯖꯥꯎ ꯊꯣꯡꯗꯨꯅ ꯆꯥꯏ ꯏꯪꯅ ꯆꯤꯛꯅ ꯃꯐꯝ ꯑꯁꯤ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯄꯥꯡꯒꯜꯅ ꯏꯀꯦ ꯁꯤꯟꯅꯖꯩ ꯃꯕꯨꯡ ꯊꯧꯅꯥꯕꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯖꯔꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯣ ꯑꯔꯥꯛ ꯑꯀꯨꯞ ꯑꯇꯥ ꯌꯦꯡꯁꯤꯟꯕꯤ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯕꯤ
ꯄꯥꯡꯒꯜꯗꯤ ꯀꯦꯁꯤꯟꯅꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯋꯥꯔꯤꯁꯨ ꯐꯨꯅꯥꯛ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯂꯤꯍꯜꯂꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯨꯡꯁꯤꯗꯨꯅ ꯋꯥꯔꯤꯗꯨ ꯄꯨꯡꯂꯤꯗ ꯂꯤ꯫ ꯏꯔꯩꯅꯨꯅ ꯊꯣꯡꯕ ꯉꯥ ꯆꯥꯕꯗꯨꯁꯨ ꯈꯨꯕꯤꯒ ꯂꯣꯏꯅ ꯆꯤꯈꯥꯏꯅꯔꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯃꯊꯦꯜ 5-6 ꯊꯣꯡꯗꯣꯛꯏ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯆꯠꯂꯅꯤ ꯈꯟꯖꯕꯗ ꯑꯍꯜ ꯑꯅꯤꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯖꯔꯨꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇꯦ꯫ ꯑꯗꯨꯅ ꯆꯠꯄꯗ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯏꯔꯩꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯣꯏꯔꯕ ꯃꯄꯨ ꯃꯕꯣꯛ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ꯫